masigi video sidi mayam aina mamangi video khara mari lene mamangi sigi mamangi video da aina nata sankirtan gi akoi gi numit 15 gi workshop ta une na video ma thangat khido adugi thorang kai ka tawagi ahan ba hogi numit gi video ma thangat khibni adu numit 15 gi workshop ta mayam loire loiduna ngasi program se pangthoe adu program du gi mate mate video khar namja oi mayam adu mayam da share to jare ke mayam enjoy to Hai bên tiêuด้วยกันเป็นตัวแกบ้างเลยเรื่องนี้ก็ไม่เอาจริง
ꯇꯧꯔꯒ